Manipur gi laihauda horiba lalhoulup tare taramuksigi common point amakak hairagadi August 14 1947 dagi October 15 1949 haibadi British na Manipur thadokra matung Manipur bu India da tinsinkhiba masigi marakta laikhiba pamdaba natraga aranba ahenba isel singdu du yumpham oiragani pakthok chauthokna yengbada tongan tonganba philosophy amadi lambel da chatnarabasu pandamdi amatani hairi punsindraba singul thudekpa nungai kharasu tekre kharasu tekadori India gi mityang da suma khoibu insurgent karigumbadana terrorist ni hairi hai na parliament amadi assembly budget ta chandaba tax kaya ama makhoina khaibada lengak amadi lengak ki masing thingamdraba agency singna thingde aikhoibu superfine hainahanduna yellow phau muthalakpa gummani yerum charam daba igasor dusu angauba sahib singi leibak chatlubadai hem yaudradi puk thankhidre magi hem ki sen hunnaba honabada sida thinba singdi tasengna ware hainaba lei thamoina bu pamlabadi phana warasu wai khangdabani Irangsi haubabudi mamang me thadagi haukibane haibu sida thinbai awabadi kuiraga mayak singlaki aigasor saba manba singnasu khit hele lamuknaraba kayanasu aikhoibu ka hena ngauhalle ngauri aikhoisu video sigi maruiba hiramda hanjinjarage ngasi adugumba ningtamba ado amuk tangani haibagi mingda outlawti oigraba loop singjina ngasi thangliba khongthang mayon karamna ubi yaulop singori film singsidadi aina tasengna hainingbadi Leiriba Hongaiba Manipur gi akoibagi malengi Hongaiba film says da Manipur se akoi future se kadai da akoi hingnabagi lambi yat kadagi se hauji se khwaidagi moru tan famne paramount transfer toromba se Manipur khattena aduna Manipur se madu mekup to da pongphom de Manipur se sovereign independent country oira August ki marumda cheliba ichen amadi 13 August ki mari adu khangminarase Manipuri ama oiragadi masi mayak singna khangpham thoi khangdaba masing yamlakpanasu ngasi Manipur kangkong chaibani Manipuri khudingmakta video si tanjaningi masi tabada hinadaba mi yauragadi ILP ama pahinbiu Papung 14 August ki thoram ase mayamna ningsing kumon oina chahi khudingi di pangthokli thokna di nungi ichel je haidokna ba matamda akhoigi acho achoba miyam gi nena laiba CSO singji phawba khongtam chana re hujiki matamda 14 August gi matangda kitang kupna habi 14 August se historical koi numit amani ko Manipur se 1891 da British singna loksingre landura Manipur mighty ne khangna songna ke ba lan ne Adubo land mai thiragasu koi Manipur macha singi lepak ningbagi adagi ningtam hinningbagi wakhalon thongna lengjen du mona kanker thong am gidewa mai ti piung am gidewa that is a spirit hayang koi ngasi Patriots Day haina akoina more about 55 years observed the risiko masi significance ado 1891 gidale then 1891 dagi 1947 the British na Manipur tharoke se amadus koi historic way numit amana ba mayam no loin khangna mane hojikti British na palambadi 1891 dagi palambadi Manipur se British ki protected state ama native state in lere next to hide matam khara land hek matung da kano tori adu dagi de amok inthoga hapna kotna tawga leng semgala adu 47 da ningkha tam hajilam se atei kona dominion of India na semakpa Indian leram badu de dominion Pakistan sempo to aduga Manipur ningkha tam sinar mo yam khene qualitative yam khene dominion of India is dominance state with dream now matam du India ningkha tam ba onatraga adumba Laipak ama oiba se khwadi maru oiba ma se state ama oiba sang state wise kaino magi constitution ama leiba sang khwadi maru oiba government ama leiba sang masagi constitution na semjaba dominion ja de leitrio matam du da adugi mamang da ju British India gi manung da ju Manipur chalamde toramde aduna 1947 da Manipur gi ningkha 14 August da Manipur gi ningkha tam hanjalamba se Masi government in the Act 1935 ki matung in the same given Empire of India do. Adi manung the state amoina India se kanole rogasu madudagi exclude torama. Khaiduaga tongana Manipur gi ningkha tamba se. Masi British crown dagi
Manipur state darbar Manipur matang lenga pairi ko made sinara mewa 14 August ki ayu pung nipanda 14 August ka 15 August ka ki lona ba midnight sidana crown supremacy se transfer torama paramount si se paramount si transfer torama paramount si transfer toramba se Manipur khaktena aduna Manipur se madu mekup to da pungphom de Manipur se sovereign independent country oira historical fact na mase Hijam benate ba do historical fact ma among han relate to da phongdo ko de kesu aran balite achumba de achumba ni natra no they can deny that ado India government is must accept of the hune India is the largest democracy in the world natra ado howji pode democracy to game democracy orega is question mata ung thong na re dana yam chawbo wahang yes khara conscious weba citizens sing hang na re dana natra Pabung Manipur gi oina 14 August 1947 ase asukki matik maru oiba maramdi pura British India gi manung chalaga natraga British makna Britain makna akhoi bu pura annex to bugi badi na taraga su makhoi gi makha da lairamba pot ma akhoi ji pura ning khatame haibagi phibam amada laigi adugi matungda ngasi di apamba pamdaba kaya ama thado kana ngasi di India gi phibanung da Manipur haiba mafam aje matamdu da princely state oiramba country oiramba Manipur ase makhoi gi makha da laigare adugi matungda akhoi gi constitution amma British na thado ga chakhibe matungda jo akhoi gi isagi constitution amma jo akhoi shema kanda Ningthauda adugumba hak ado leiraroi haibagi miyamgi ganatantra oigani haibagi phibam amada akhoi Manipur leirambadagi Silongda amuk dumaina akhoi merger agreement ama sign tawnara kanda India gi manung da changiba Manipur ngasi di kaiba yabagi phibam da leire masigi matangda akhoina amuksu 14 August na lakpada kari hena ningjangmam thoi well 14 August masi 14 August khaktamak yeng na taw masi khakta yeng di yar ai khoi ge Manipur le park se kramai sangula ki ge se khoi yang ka sanga means khoi le park se sangula ki bage the historical process historical foundation masi ningsing be sanga aduna Manipur gi recorded history nongda line pakhang bagi matam dagi record tawna le rakhiba adumba ai khoi gi recorded history rather royal chronicle ne loina mapung pha history oidragasu record tawna thamamba ai khoi gi lepak sigi oirakhiba thokiba thodo thoksin record toram aduna madudagi ai khoina khangba se nongda line pakhang na pan ki matam dagi 1947 bhaud oirakhiba ai khoi gi lepak ki film se masi ai khoi history thengna base karmaina khoi lepak sengul ki so ningsing bisanga ba se khoi kanogi matam da na phongmagi matam dagi hauraga khoi lepak sigi codified constitution ama semno honarakwa maduna loimba sinjen na 1070 dagi hora 1122 how palamba khoi ningtho loimba maiding loimba gi matam da loimba sinjen ga na mana pyramid base codified constitution leiba horona khoi Manipur matam de Britain de leitrio Britain de thorokiba Magna Carta ko madagi British ke constitutional canon landmark in Haine matundu madagi 1225 de thokna ai khoi na hal la ai khoi pai phu sung di kok si yang o ai khoi ki civilization ga ti khenere se ai hek yam twin hai ma se fura dalal achow sarambagi temple achow sarambagi lanban achow sarambagi civilization na te koki canon aduri lakpuduna then karmaina koi mathang phau ningtho maiding omong se ningtho maiding khongthang chai matam da yosi na phaurakpa natra dagi maiding khagi mogi matam da dress code sem phaurakpa te myao sem phaurakpa asmaina sum lakpuduna then maiding pam hi badagi Maharaj Garib Nawaz oi hi base sigi keno se message acho historical keno amda koi lepak ta khunai se sta acho hong lakhiba amai matamda khwaidina Manipur ngam khis pak sound sandom ningthaw mo iramba ko ado mai matamdu da su mapan gi wakhalon gi influence ko cultural influence hajalakhiba adoi kari film or ke wai de myam khangnere natra aduna matang tang lakhiba ko lepak sengulakhiba gi maning makha tam lepak sengulakhiba kramai le rakhi ai khoi gi ningthaw sing
adagi ibodosing aduna miyang sanna hojeki maton mayam na geopolitics hainarise akoi expert ngaktene koi pai pusing dodi aduna khangna moi le paksi tampak miyulda leba oiragasu akoi bising sang sida khonda mineriba purupsa mayam si tasin khomjindara chana chinen hingminawi mari sengwalameba ko mera hope yes salai tare punjallameba mayam adagi handoktana amuk expanded territory lermiba Jinglon ma silana salaga awale pak ta kabo tam pak la laga ningthi turen silalaga numit humni salurim na ko modi babo ko expanded territory la mem aduga ichai su su thana ram kan da diplomacy sana senar ma dogi matrimonial alliance ko semgala be di pai pushing do di mi am salam but very unfortunately medingo pamai bagi matung tarak pada leraki ba keno singsi patriotism ki spirit yang wang leri sei tere contact ko tamda adi manipur si liberate to tamda gambir sinar singa masimana manipur le visema ga wala tan thoki ba ko adu dagi hor 1891 si da su aikoi hinduism gi cultural influence yam kana le ga su le pak ning ba si da di mi ne kanka ta bo ya da ba film da chet na le ra ma that is the legacy ko madu aikoi na pajana yokhat pa changi that 14 August Madu yam kan chen na 14 August na oire says and I hope that the spirit of 14 August say koi history the day yam significant over kanoni must say koi recha punwang na must one talk say khangna must historical significance khangna mamutana nei na sangen khale babung aroi pa wahang amo oina 14 August 1947 British na chakraba matung British tagi ningkha tam horaba matung aduga makha tabada phibam kharadagi India gi phibanung da changi pagi marakki leiramba khogi independence ado amukhana hanjalan gani aduna ngasi de yawoloi kaya ama thoklagle aduga party ju punjan na banai de masigi kana bana traga kana daba achum bana traga aran badu nakan amada thangra kanda ngasi adugumba ningtamba ado amuk tan gani haibagi mingda outlaw ti oigraba Lup singjina ngasi thangliba khongthang mayon karamna ubi well kanone mixed kanone hai tare bem ko ide khoi gi sana chalai ba thangiba khongthang du dagi khar thaido ba thang su thoi madu magi wakhal mieng da sangna struggle si chatharak pagi film du da in the near future khoi gi struggle si mai pak ni hai ba di u da ba but yamna akoina khangmina da wapum di aikoi struggle se aigi generation da even if generation da my pakpa oidaba ya but the spirit of patriotism ningkha tamne himing bagi adu ihul do adu di adum leng den le hone charon soron na and that madu ye spiritually akoi patriots je de so sinadana leire 14 August sene legine ado ina Lalhouba singgi film singida de aina tasena haining badi leiriba hongaiba manipur gi akoi bagi maleng hongaiba film says da manipur se akoi future se kadai da akoi hingna bagi lambi yat kada ge se hoji se khwai dagi moru tan pham na masida koi Lalhouba singgi kakde nate lengak te leibasu CSO leibasu democratic institution lei mayam sisu loin namak chik chungsin naraga punsil laga aikoi lambi kadom dano ise yatmi dom sanga maram di masi yaulu khaktan logada thaurang sunate CSO khaktan logada thaurang sunate lengak khaktan logada thaurang sunate manipur masa punwakna hupna lomina ga thaurang na aroi boina pabung asidi Lalhouba singgi ningsing kumon numit amajuni masiga mari leinana amadi hayengi tang tara mari jesiga mari leinana miyam da pabung gi oiba pauchalam da thambi Patriots Day na pangthoki base kumsiga thana che yankhai manga sure 1969 da haugi bane si mafam says da koi office oina lerakhiba hojina lamya masang leriba parliament youth league abna organization aduna Patriots Day si pangthok pa horoki bane Patriots Day gi Maruoiba wakhalon di akoina Patriots Day hai se akoi gi 13 August nimit ta British na fashi taro hat khibal singba ani khakpu ningsing ba natana akoi gi British ki mayok ta ningkha tamba ngak na wi da makta soni khibal lan adu da masak khangho da ba do ba akoi gi leipak ning ba ido mayam singa do akoi gi leipak si masak thok na thawai kathok gi ba mayam singa do
मधुबु निंगसिंगबना अखोइना ngasi मखोइदा हई लै कतना मोहि काय खुनबा उत्पा अमदि पेट्रियोटिज्म लेबाक निंग वखलोन से सांगथलेंथन पुथनबगि दाउता पेट्रियोटिज्म से पांगथोखिबने मसिगा 13 अगस्त का 14 अगस्त का लेना मरी दो थांगना सु लेरे नमित मथंग मसिगी हिस्टोरिकल सिग्निफिकेंस दो 14 अगस्त की अदुगुंबा हिस्टोरिक नमित असे मसिसु अखोइ लेपाक म्यामना फजना निंगसिंगदना मसिगी वखलोन दो मदु भाव तामिनबा वखल तामिनबा चंगी तामिनसी हाइना ngasi नमित सेज दाइना एरिसा सिंगदा पाउजे से पिजेने थैंक यू लोइसिलकपदा वीडियो सिबु मित्येंग ताबिरिबा खुदिंगमकना इसा इसागी वखलोन कमेंट बॉक्स ता थंबिरमु